Kuki terrorist-singna attack toina torokpadagi Naga isilnaw singsu section firep laubo ina masagi khul ngaksanaba sem sabagi video social media singda thaganarakre. Khasland leramba sing eviction tawrubada telepathy gi mayang singna irang sagalakre haina social media da thaganarakle makhataba update ngaminase. Kuki militant singna CRPF ta kablakpadagi koisilaga thokhre kangpokpida lambi thingpa hawkhre haire. Kangpokpi district ki manung sanba lailon Wi-Fi area da masang yamlaba security forcing sangsinduna operation sathaba hawkhre. Operation satharingai da Kuki militant singna security forcing tamna nongmai kapsilakre ahenba security forcing thajenduna mafam khara koisilaga thamkhre. Paugili khunsingna hai ngara ayo angan badagi hauna masang yamlaba police CRPF amade army personnel singna lailon Wi-Fi amasung konsakul area da operation sathanaba changsinke masang yamlaba security forcing aduna area aduda thiba humbagi thabak satharingai da lailon Wi-Fi khungi singdagi security forcing tamna Kuki militant singna nongmai kapsilakhi haire security forcing da nongmai kapsilakwa adudagi mafam aduda ahenba security forcing sangsinduna operation hena kansina sangsinkibani haire mafam aduda ngarang numirang phawba ahenba security forcing leptana thajinduna operation makha chathake haire masing yamlaba security forcing na ngarayok pungni palom tabadagi lailon Wi-Fi gi lailon khunau manakta laiba lok ama koisilaga thamkhre hana pawgi likhun singna phongdorakle afo makhal gi khulai matik chana paiba Kuki militant kunthra dagi nipu phabu mafam aduda leiramgani haina thajanabaga loinana makhoibu thibagi thabak sathare security gi maiki dagi makhoi sing adu sangjaraknaba warning tawkhibagi report lei haire ngarang numida athenga phabu mafam aduda operation sathanaba ahenba forcing sanction ba lepkhide haina paw sina makha tare amaromda Kuki jo singna khundaba mafam sing yauna kangsub lei makhong area da security forcing na paksana operation satharakpabu yaningdaba phongdokladuna committee on tribal unity ko2 yauna Kuki civil society organization singna ngarang numidang waramdagi National Highway 2 amasung National Highway 37 da emergency shutdown sathaba hawkhre Committee on Tribal Unity ko2 na thokpa serol amana hai hojik Kuki amasung Naga phurukki marakta ungkhanaba phibam ama leiringai gi marakta leimakhong kangsub area khakta da khallaga tamdana security force na operation satharakpa si ko2 na condemn tawe security force na sab manaba mijeng da sab manana ngak senbitaba amasung law amasung order ngakpada si hai naiba mijengna yenglakpada ko2 bu thamosok na nongai handre haire hojik oiriba security gi phibam asida amasung misam singda aki khangdang liba kya se yenglaga India langa mapung oina Ministry of Home Affairs na khudakta mi yeng sangbinaba appeal tawraduna security operations athabada asan mira naidana professionalism ngak na sathahanaba misam yambu matiksa na ngak senbagi thabak sing lokhatnaba Pastor hum amasung Kuki misam hat kibaga mari lenana maning tamba inquiry sathanaba makhatana attack tawwa mai thahandanaba amasung lanjena handanaba thabak sing khudakta lokhalu habana chingba demand sing tawre badna sigi manungda ana layeng ambulance sing amasung miyam gi mateng pangba kangbu sing di komthokani miyamna santi oina lainaba ko to na appeal tawre Mikhal naksilak pasida nupi singda lupa lising tarapi gani haina lang thak ribasida thubi ganu haina Bimol akujamna phongdorakre Hojik election pangthokadaba matam naksilaklaba matam sida nupi singda lupa lising tara pigani haina tongan ba scheme singbu lana uhanba amadi Mikhal naksilaklaba tanja sida thaklakliba lang sida miyamna thugumse haina Congress MP Professor Bimol akojamna phongdokre wafam singarang singjamai gi mahila Congress Block Congress Youth Congress amade boot committee na senduna singjamai oinam thingal da leba MPCC gi member oinam Roman gi yomda pangthokpa nomagi oiba Women Convention da saruk yaraduna mahana phongdokhibane thoram sida oinam Roman amade Congress ki maru oiba mioi kiana saruk yakhe MP na makhata na hai India government na Manipur da yengleba miyeng asi law gi wangmadane Manipur da Indian Constitution amade Supreme Court ki kanglon singa na chatre May 3 2023 dagi ngasi phawda Constitution ki sana pathap sing thugaiduna laklepa sigi mayokta miyamna ihau sangsenba matam oide Manipur Police ki DGP ki pham asi Manipur legak na hapkadabane Central legak na haplakadabane te thabasi state ki subject ni state sigi law and order ngakleba Manipur Police Department thugairak pahabasi lebak thugairak pagi ahanba khongthang ne masigi khudam hairaga hojik kumja 2023 ki April 28 ta Susanpur district tagi Manipur Police lok thokhiba numit kharani leiraga May 3 dagi irangsi lakhibane haike mahana makha taraduna mihar mipun khudamak
NIA sinabagi mahut Manipur Police sinaduna asumba wael puthoknaba honafam thoi thawdok khudimak NIA da paihanbagi mathau karino haina hangke Nagamisam taruk tamthina hatkibada KNP Chennai haina Deputy CM masamak na phongdokpagi mathakta mihat aduda senaba miyosing konsa khulgi khunjasingna masak taklabasu ngasi phawba phaba ngamdaba karigino hawkiba sahi ahum masida lamdam sida misi mina khak thohanbata natana Constitution bu phongla aranba lambi da sijinare haiba mayek sengla taklai awanba Manipur ama purakna ba honabada ngamkhai ngakpa khangnatana nupioi bisingi puning wakal khonghanba sange election maya naksilaklaba matamda lang thakpagum lauriba amadi khudongchaba pigani hairiba sing asidagi section hogadabani haina su makhatana phongdokhe Thaubalgi NIA court while Sathanaba case Taramari Parengle Atopa court Singdagi case kun hena transfer Taurakadauri Hade outlaw underground organizations singna unlawful activities sing Satai Haraduna Asigumba Taudok Singi Matanga Manipulagak na Home Ministry da Hijabadagi Ministry Sina order Piduna NIA investigation Sataba case Kia Lairapogi Matakta May 3, 2023 daga sitharakliba tamthiraba langi thaudok singi manungdagi kharagi matang dasu state lenga na haijabagi matungina NIA da khusinarapadagi agency asina khut painaba case masing yam khalaktuna masigi wire sathanabagi damak thobal da nauna hangdokpa exclusive special court Manipur NIA da ngarang phawb da wire satharagadaba case masing taramari leide Manipur gi ahan ba NIA gi exclusive Special Court asi thasigi nipan gi ayukta Chief Minister Y Khemchan amasung High Court of Manipur gi Chief Justice M Sundarnaru Singlaga Home Minister Govindas Konthaujam High Court ki Justice A Bimol Justice A Guneshwar Outer Manipur Parliamentary Constituency ki MP Alfred Kangam S Arthur Khangaboki MLA O Surya Kumar Chief Secretary PK Goel amasung Principal Secretary Lona Sarugyaduna hangdokhibane Numena sida NIA Special Court asi hangdoktranga gi mangoina na High Court of Manipur na thasi ki taruk ta thoko order gi matungina Imphal East ki District and Session Judge oirakhibi ningthaujam lallaimabu anobu court asi ki judge oina posting pi kibane Ising isaw ki section wafam sing thamlakle Senapati District ki District Administration na District Disaster Management Authority DDMA gi khuthangta district asida Ising isaw ga mari leirana miyamna tawgadaba tongan ba wafam sing khanghalakle Public Advisory asina High District asida nong leptana tabana turel gi ising gi imai wangkhalakpa water body sing isaw thokpa yabagi phibamda lakle Miyamna isaw thokpa yaba mafam singdagi section laibiyo haina DDMA Senapati gi Chairperson Darun Kumar S na miyam gi puning sing silakle Langang na piriba tongan ba kanglon sing ningthina inbiyo haina palladuna maram chadana sathokasin tawbigano maroiba polam sing awang ba mafam singda thambiyo emergency oina sijinagadaba polam sing ningthina thamjinbiyo isingi irei leiba matamda lanthok lansin tawba yawna makhal kiyagi thabak singdagi lapna leibiyo hairakle Isingna thumjilakpada transformer sing yaw khrabasu miyamna mafam aduda changbiganu electric mari leinaba polam singi manakta changbiganu haina palladuna turel mapal yawna khudong thiba thokpa yaba mafam singda angang sing sanahanbiganu haiba wafam su thamlakle lengaki leiriba tongan ba department sing village authority amadi local body singna mekumna hom singna leibiyu loinana lengakna paikhalakpa thabak singda mapung phana sawgapiyo haina palladuna hiramasigi matangda district helpline number 9628992200 da pau phawbiyo haba wafam sudi sina makhatana phongdorakle ngasiga hayenga mass casual leave lawgadawri Manipur lengaki employees singi tongan ba demand sing tantuna Manipur Government Services Federation MGSF na ngasi June 12 dagi hauraga June kolomdoi phawba lengaki employees sing mass casual leave lawnaba khangankhre Federation asina thadorokpa serol amana hai lengang na employees singi tongan ba demand sing talabasu lengang na ngasi phawba karigumba lakhotpam thokpa khongthang amata lakhotana laibak thibane thabak tawbagi matam sahi homphugi mahuta homphuni thoi phawba sangdo hanba central lengaki employees singa manaba DAGR state employees singa phanghanba thangja suti thaba at Central Pay Commission mapung phana sana hanba state pay commission semba
SPS UPS scrap tawraga state government employees da OPS restore tawgadabane kanagumba kharagi khangna chanabasing yengduna thabak tawbagi matam sangdokpa tawgano amade lenga ki hangliba thabak sing mentionable contract thabak lawba tokpiyo hanadagi lairiba contract casual master role employees sing regular tahalo haba demand sing federation asina tanduna lakibane demand sing asigidamak asidagi haunaba numit ini sathagadariba mass casual leave asidalenga ki employees sing mapung kana sogat piyo haba wafam su federation asina thadrokpa zero asina makhata na phongdorakle Imphal jiri lambi ki phibam di salak sare NSIDCL na lambi asida miyeng changdabagi mami tari haide Manipur ki maroiba puksak lambi ama oiriba National Highway 37 Imphal jiri bam lambi asigi phibam mafam kaya da ka hena phatabana mapalam dagi pochai pusilakpagi thabak tawriba driver sing amasung makoi bungak seliba security ki miyoi sing da sauna khudong chadaba mayok na halai nongju tha oisilakpa amadi Imphal Dimapur lambi da gari chatpa yadabana maram oiduna Imphal yaurkadaba pot puba gari punamak Imphal jiribam lambida laksinbana hanadagi phatraba matam amada kumpuba jiriba jiri lambi haramba lambi asigi phibam ka hena phatabane NSIDCL da lambi asibu miyeng sang haduna sahi chupa ayara pan yauduna gari chatpa yaba lambi ohena ba haiba ngamba kanamata lengak ta leitrabra hana driver union hanglakle lambi asida posai pusilapagi thabak tawriba driver singna phongdorokpada nungju thagi matam oirakpaga loinana Imphal jiribam National Highway sigi mafam kiyada lambi thongge phibam ka hena phattana leiba yauri lambi sigi irang thong manakta kilometer amarom sangba lambi gi saruk rengpang dagi nungba phawgi lambi gi saruk Sibilong dagi barak phawgi maraki lambi gi saruk amasung kaifundai lambi gi phibam ka hena Chadabana pochai puraga laklaba gari singi driver sing amasong makhoi bungak seliba scott sing da chawnu khudong chadu mayang mahle lambi sida phibam chadaba saruk sing da natara nungju tha oibana lambi sigi mafam kya da toina chingni khaiduna gari chatoka sin tawba yadana panduna leiba kya su yaure lambi gi phibam phatabana jiribam dagi Imphal tamna pochai pusilakpa gari sing asi Imphal yarokpada numit nini di choidana changle adu moina mo Imphal dagi jiribam da changkhiba ahangba gari sing de thenglabusu thengna nongmada jiribam yobang ami haide lambi sida gari sing lakpada matam thengtharakpagi matang da driver sing asina hai National Highway sing mafam kya da lambi phataba yauriba saruk sing asi amukta da gari sing punna lanthok lansin tawba yade pochai puba gari sing lalaklaba matam da ahangba gari sing ngaiduna leigani ahangba gari sing lanba matam da pochai purokpa gari sing ngaiduna leidi haide asigumba one way oiba mafam kya marom lambi sida yaubuna gari sing sanglakpada matam sangbani haina su phongdokhe loinana haujuk laidiba phibam asida jiribam amasung Assam manungda National Highway 37 da panduna laidiba truck sing amasung tanker sing asibu pusilakna bahonabada lenga kambasigi security convoy masing hengar hanbiu haide security convoy masing hengatraba amasung lambi gi phibam asia somasum soksilakpa tarabade Manipur miyam gi tangai phadaba polam sing asi phanglaktaba yai haide security gi awat pa lai harabasu National Highway ngak nabagi damaktani haina laukiba 10 amasung 11 IRB gi person sing Scott oina CRPF ko punna sanhana balenga no sinbiduna gari masing hena pusilakna bahona badama teng pangbiyo haike Ukhul district ki Kuki khul sing da sana thanaba polam sing pusinba thingjin khibadagi Kuki sing saram sadana re haide Kuki jo area da tangai phadaba polam sing pusinba da athingba thamleba se khodak ta tohan gadabane haina working committee Kuki CSO phongdokhre Ukhul district ki manungda lairiba Kuki jo khul sing da nomagi tangai phadaba polam sing yauna jana thanaba polam sing khodamak pusinba da athingba thamlakpadagi kham thengna awaba mayak naraba Kuki nupi sing na wakan mi pham duna ngarang khongjang jangsinkhre Working Committee Kuki CSO Ukhul gi mijang makhada Kuki Women Union Ukhul na Imphal Ukhul lambi gi sangkai khul mapada wakan mi pham duna khongjang jangsinkhe Deputy Commissioner Ukhul na wafam masing matang da Kuki nupi sing da pikhiba thajaba thabak to onthoktriba phawba leptana khongjang jangsinkhe gani haide wafam masing mari lenana Kuki CSO Working Committee Ukhul gi maikai digi thasigi tara tarukta Deputy Commissioner Ukhul da memorandum ama pisinba laikhrabani Memorandum aduda Kuki amasung Naga anigi marakta conflict hek thorakpa haurakpadagi district asigi Kuki khul singda tangkhul Naga singna nongmagi tangai phadaba polam sing pusinbada athingba thamlakpadagi awaba kaya mayak aduna lakliba asigi matangda marik sumna khanghanba laikhre haide Wonghonda tangkhul Naga singna akhanana Kuki jo area singda nongmagi tangai phadaba polam sing pusinbada athingba thamduna economic blockade chatarakliba se district administration na sukhanglibane tangkhul nupi singna temporary set saduna Wonghonda economic blockade chathariba se thingbada lairiba
issue ase adumak loisinba yabane adubunga si phawbu district administration masigi matangda sabsaba thaba matala khotana leiri haina su pendaba phongdoke loina working committee Kuki CRPF maikaidagi Kuki zo area da tangai phadaba polam seng pusinbada athingba thamliba se khodak to hangadabane Kuki miyam ki tangai phadaba sangdaba yadarba polam seng security force na matik sana ngak tuna pusilakadabane noma ki tangai phadaba polam seng pusinbada athingba pidiba sengki mathakta akanba action lokhatkadabane amade district asda laidiba community khudimakta sab manaba sakthung seng phanganaba akhanaba mechanism ama lokhatkadabane haina su district administration da taksilakle Fazin kiba arambai tengol gi miyoi sing condition yautna thadorokadabane haina taksilakle yanakiba wafam sing thawairaktrabadi Manipur maicha naba sebau pibo oina thokane haina maira paibi apunba luppalel na phongdorakhre Fazin kiba arambai tengol gi miyoi sing condition yautna thadokadabane haina maira paibi apunba luppalel na taksilakpaga loinana governor masana haidokiba wa ngaktreba karigino yanakiba wafam sing thawairaktrabadi Manipur maicha naba sebau pibo oina thokane hairakle Kaksin district ki manungsan lairiba palel gi mera paibi CSO club organization singi apunba lup oiriba lup asina thadorok serol amada maitai Kuki ki lan hek hawrakpadagi khanghaudana lebak miyamda awase thengkaya piduna lakhe arambai tengol gi yamlaba naha kaya amadi marebak punung sijaba kaya amagaloinana mitai furok ki lining laison ena chana kalon thaksi kasi thagolon jokhachaduna leiramba isa inausingbo matamna maphamna khota khulai pairaba su Manipur nga ki sukli pairiba amadi yengsiliba governor na haukiba 2025 ki February 20 da thokiba warol amagi matungina aina yadaba khulai sing masana lenga ki khuthangda numit taret ni gi manungda pisinduna surrender tawraba matungda tawraba adu tata makhata na phaba punba amadi ka hanba action amata satharoi haina miyam amadi ima sing khangna Manipur gi governor na commitment thamkibane masina maram oiraga apunbagi oiba khulai sing pisin ke yanakiba punamasi wangmada haukiba jun 18 da arambai tengo gi miyoi sing security force na phaba punba tarokpa se laibak thibane thong simera paibi CSO club organization sing yamna haksin lawbaga loinana yaningdaba phongdokpaga loinana wahang kya hanglakle governor na matamadu da hojikti ngak selagane haina thamkiba du kadaidano yanakiba wafam sing thawairaktrabadi Manipur mai hauna chaknaba sebau pibo oina thokane lining loop oina social work tawduna hanagum tumina lairiba isainaw sing asida amukai hawribasi atamnana irang thoknaba lengakna sillabra Governor masana haidokiba wa masana ngaktriba karigino Manipur gi hojik oiriba phibam ngak senba ngamlabra hena dum mitai danatana naga phur phawbo onsinduna miham ni puncha tharakle masira governor na miyam da pi kiba thajaba maramaduna athu matamda phajin kiba arambai tengol gi miyoi sing condition yauduna athu da thadorokadabane natrabadi Manipur mai haugani oinana democratic oiba khongjang kya changsilagani haina su serols na makhata na phongdorokle Tamil Nadu ki factory da ammonia leak oibadagi nupi tare sire hadi Tamil Nadu ki Tiruvallur district ki Periyalayam da Labor Private Seafood Processing Unit amada ammonia gas leak oirakpadagi nupi tare sire amasung atopa miyoi nifu taruk arubu phibam da laikanari haina agency ki pauna phongdorokle layeng satharibu miyoi nifu taruk sigi manungda mapandi ka haina phibam lobuna maram oiraga Senai da Labor Government Stanley Medical College Hospital da layeng naba pukhre thodo se kamdau na thokibano habidu tijina ba mari lena ba authority sing na thabak baikhat ba hawkhre haire